feedback channel na tabiribasingbo taramna oksinjabag loinana ngasi December ki tang 13 ingkumja lisingani kunmathoi Thangja numit ki khomjinba pau lobirasi New Zealand leingak na leibak adugi nauriba naharol amatana dukan dagi cigarette ama phauba leiba yahandanaba akanba thingba thamjingadawri athingba du thamlaba matung dagi di naharol singna makhoi ki punsida cigarette thakpadi lairadana dukan dagi cigarette ama phauba paisa piduna leiba yahalloidawri New Zealand lenga ki thorang asi malem gi oiba tobacco industry da achauba athingba thambagi thorang ama oigadawri cigarette thakpa thingnaba leibak asina paikhalakliba atei khongthang singdi matam yamna changki aduga mapung phana chatnahan basungam kide haibasida mityeng thamlaga naharol singda cigarette leiba thingnaba achauba lo asi chatnahan gadabani hairi maikhu thokpa idak mana sing supply tawba natraga yonba asi ain gi makhada achauba offense amani haiba utlagani haina New Zealand gi Associate Minister of Health Werelna thadokhiba statement amana phongdokhibani State Bank of India na ngasi amasung hayeng net banking pung mangagi bantawgadawri State Bank of India gi Twitter account gi thadorakpa pau amana waphamasi phongdokhibani SBI Yono application net banking amasung UPI su ban oigani haina makhatari ban asi digital system upgradation gi damak tawbani Delhi da CDS Bipin Rawat amasung magi nupi Madhulika Rawat loinana helicopter crash ta laibak thiba thodok aduda leikidraba mioi singbu aroibo oina Prime Minister Narendra Modi Home Minister Amit Shah amasung opposition party ki leader singna Shraddhanjali katkre Maharashtra da Omicron ki ahanba patient hospital dagi discharge tawkre Mumbai gi Kalyan Dombivli municipal area dagi chahi 13 suraba engineer ama haukiba December gi tang marida corona variant ki anauba variant Omicron positive oikhibani mahagadu ngarang amuk test obada negative oiduna hospital dagi discharge tawkre Hairiba engineer adu South Africa dagi lakhiba miyoini haina health official ki pau amana makhatari pau loijare feedback channel na tabiriba singbu amuka hanai kai khomna jari amasung channel asibu like share amadi subscribe tobiyo